matam khara lepluraba kuki singi attack ngasi amuk lamlai SCG manung channa leiba sana sabi amadi thamna pokpi da hourakhre khulai matik sana paiba kuki singna Meitei tamna nungmai round kaya ngasi ayuk kaptharak tuna lana do hourakhibani haidi thodo asing ngasi ayuki pung 10 makhai tarakpa adwaidagi horaga lamlai SCG manung chanba sana sabi amadi thamna pokpi uyuk sing sang pading dagi atat akam leitana nungmai round kaya akan momong da kaptharakibani haidi Thudok tufam dagi arena gi na phangba pau amagi matung ina hauji chu kuki khulai paibasingna Meitei tamna nungmai kapsilak lepse hari Meitei khunja sing tamna nungmai kaptharak panam maram oiraga mafam adugi khunja sing sapagadaba mafam da mayum makai thadoktuna nangkhre hari mafam aduda mathau tawduna leiba Central Armed Police Force amadi State Police singna khut handuna nakan anigi marakta khut thonari haina arena na phongo paw asina makha tarakti hauji nga ki mamangda phongo paw amana State Police amadi Central Force anigi marakta muknaba khara leiki haina paw aduna makha tarakli adum moinamak hauji ki wenadi kuki khulai paibasinggi landa aduda miyoi amata asok apan yawbagi paw leitri